ngasi phongkhiba tungan Manipuri siphongsingi maroibi ipausing myamna thamjigi ahanbada Jeribamgi Harinagar sagatkiba residential school sahi taruki mamangda sada maudra saba loikhrabasu hausu phabu masi lengdre Jeribamgi Harinagar residential model school oigani haiduna sagatkiba building adu sahi taruklongi mamangda sada maudra rom saba lusinkhrabasu hausu phabugi masi amata lengdana sangadan leire School si matamadugi Congress lenga ki minister gi thau puramba okram ibobina kumja English ngi nige taraga taruki October kuntraga mathoida sangara gani haina laklam lag school adugi campus ta sanglam labasu school adugi luishin daba mowong adu ubda sangaram dana hankhibadigi ngaji phawb school si luishin bidana leiri masina maram oiraga ngasidi chawkhrabi school si mapu panaba amagumna kang khathang taduna leiri Hiramashigi matang na pauksiyesina Jeribam ki mahairoi lupsinga akana unarubada phongdorokpagi matungina Jeribam district asida school marang kaina leijarabasu lam marang kaina leitabna school campus park chawnga thamangamdaba masum lam marang kaina leijabi school singna amu school gi building sing matik chana sabangamdabigi awaba mayukna dun laklibani masida laingana lam building amadi oja singi lainaba quarter fawa matik chana lairaba residential model school oigani haiduna sariba building amadi campus asi mapung phana loisinduna mathau tohonbagi mahutta sesinafam khangdana kangathang ohenduna ngasi fawa thamrakliba asi laibak thibani hairi school asi sada maudra saba loiramlabasu mapu panaba amagum yengsinbinaba lairaktabana mayai kaaba chinjak sijinaba miyoi singna school asi da laiba posai thong thonaw amadi Phana singba akaya toy thuan madanatana thangduna puna khiba kaya marum laikre loinuna building asi sahi kya luisin bidabana mongsong oiraktuna wall sing akaya toy tholakpa kaya su yaure asiguma lenga ki building kaya ma jeribamna sijinadana ta aduna laidi haibisi jeribam yamna khangnar bofamne asigumba sing asi uraga Manipur lenga na lapna laidi habigi matagum jeribam district asi inthopirabra habigi wakal kaya marum jeribam yamna khalanabagi masa masu heli maram aduna sothaduna laidiba jeribam gi phiba masida lenga na ahenba miyeng changaningbagi apambasu jeribam yamna phongdoknaki panba yabadi malem sinba thungna laisat ama oina lakhiba COVID-19 gi siraba matamda Manipur gi mapanda laidiba Manipuri singna maramdamda train gi khuthangda hanarakhiba COVID positive oba miyoi sing school sugi building asida COVID care center CCC oiduna matam kra sejinaramki adobi school sugi phiba masi Manipur gi MLA amadi minister singna laktuna care gingsin ki balaikrabasu ngasi phawa awonba amadi purakpa ngamdri haina pauksi isna makhatana su phungdorakli Makasa tharakpoina to papawmna naga miyamna hauzik pamlibisi mikhal pangtokpanate naga political issue ki waroisin purakpani Congress Nagaland leriba miyamna hauzik pamlibisi state asigi oina pangtokkodoribi election asinate naga miyamna pamlibidi matam sangna sai naduna laklaba naga political issue ki waroisin purakpani haina Congress na phungdokhibaga loinana hiramasigi matangna center BJP na lusung lenga asina politics tawduna leire haina maral sirakli Sigi Mars Tada Pangdo Kodriba Nagaland State Assembly Mikhal Gamari Lenana Nagaland ngasi thungkiba All India Congress Committee AICC delegation team amana wapamasi phungdokibani AICC gi team asibu lusingduna lakhiba Congress ki senior leaders oiriba Nagaland Meghalaya amasum Tripura gi observer oiriba Mukul Wasning na pangdokodriba Mikhal Sigamari Lenana Nagaland Congress ki president K Theri amasum working president Bobby Panikarga unaduna wari sanakraba matung ke Theri na phungdokibada sigi March thara pangthoknaba sem sariba Mikhal asida miyam pukning sangdri amadi masigi mayokta thabak torakpa yabi oithokpa lai maramdi naga miyam gi apamadi naga issue gi woroisin purakpani state asida laidiba NDPP amasum BJP gi sungsinaba lainga asina Mikhal matamna naga political issue woroisin purakna bohonagani hairibasi thajaniya oidi Maramdi haukiba kumja English ngani taragani pana pangtokiba Mikhal gi matamda wapamasi makoin election gi khulai on sejanaki adubu election mai pakraba matung hiramasi gi miyeng sanglakidabani naga miyam gi apama matung ina thabak tawba ngamgadaba party di Congress kaktani hari mangna makata na phungdokibada naga miyam gi aningba apama gi matung ina Congress na hanatagi hauna thabak tawduna lakli Handak pangtokodoribi election asida miyamna Congress ta power sinarabadi miyam gi apambasing thabak to onthoknaba hotnagani haiden su pau sita phungdorakli makasa tharakpoina to papawm India gi Marion biotech saba cup syrup sing sizinadana WHO na warning tokre Uzbekistan hangang kya shikibaga madi lainaba India gi pharmaceuticals amada saba cup syrup ani sizinadana ba World Health Organization WHO na warning tokre WHO na hairi madudi
Marion Biotech saba products adu substandard oil amasung pharmacy-na posaksing adugi safety gi matangda guarantee piba ngamkidre. Company asina saba cup syrup sizinarubadagi angang taragani pan sikre haina Uzbekistan phongdokiba matung sayol kanaraga WHO na warning asi laukthorkhibani. Pharmacy gi mekedi WHO gi warning asi gi matangda house power wapum amata phongdorakri. BBC na hiramasi gi matangda comment launaba Marion Biotech amasung India ki Health Ministry contact tawki haidi. Uzbekistan cup syrup singaduga mari leinana mishi mina thokpigi pau phanglaba matung India ki Health Ministry na company asida potok singadu sab lephanki. Mariupol Biotech leiriba Northern State Uttar Pradesh ki Food Safety Department su sayol sida company asigi production license suspend tawki. Sagol sunumite issue tawki be alert aduda WHO na ki madudi Uzbekistan ki Health Ministry ki Quality Control Laboratory singna cup syrup ani haibadi ambronol amasum DOC1 max asibu analysis tawba matamda diethylene glycol amasum natragana ethylene glycol hairiba dominant ani asi khudong thine oiba sangna yorama thenari diethylene glycol amasum ethylene glycol asi Miyoi bada toxic oy amasum sasin thakchilurabadi sian ma phawbi yai Product ani asi lamdam asigi ate lebak singda marketing authorization sing leramaya product sing asi informal market singi kuthangda ate lebak singda natragana region singda distribute torambusi yai haina WHO na alert adu da panki makata na alert adu na haiki substandard product sing sizinabada shape oide amasu makoi bu sizinaba tarabadi maru en angang singda aruwa phium da masala sola ko natragana makoi si phawbu yai haina su pawus tu phungdurakli amaromdana Cambodia da mamangi seida Nongthangna yeibada Miyoi humfugo humdoi sikhi kumza English singaniga kungani thoida Cambodia nongthangna yeibada Miyoi humfugo humdoi sikhi baga loinana mamangi sahida sikhi ba masing marfugo humdoi digi sada kungamari handaki haina sagol sunumita disaster control gi spokesman amana phungdurakli National Committee for Disaster Management NCDN gi spokesman Short Kim Kolmoni na ki maduri nongthangna yeibada haukiba sahida Miyoi kya sibada natana atai Miyoi yankai gi mathakta so aso apanangki mamangi sahi sangdam nabada kumza English ngani ga kungani thoida nongthangna yeibada sikiba mi masing hantaragli bisi maru oina miyamna akhak araugi matamda makoi karamna masa ngakthoksagadagi haibigi matangna awareness hengalakpadagi ni haina sumangna phongdoki spokesman nasina makhata na ki maduri nongthangna yaiduna mishimina sing tuan bagi damakta miyamna maru oina khungangi lamsingda leiriba miyoi sina nonglei nungsit silakpa natragana nongsorpu matamna yum manungda natragana shelter singda leigidabani amasung tungna mishimina sing yariba makai thondana bagi damakta maru oina siguma thawdok singi victim masing khwaidi yamkiba province singda high risk area sing yengduna lighting protection equipments install tonaba NCDM na thorang tawri hanisu pawusna makatana phongdorakli Loisilakpo oina topa paw na gas cylinder pokhaibadagi Miyoi taruk sire Haryana gi manungsana leiba Panipat district thokiba gas cylinder pokhaibagi thawdokta imung amagi Miyoi taruk lekana bangamdana leikidre haina police ki mekedigi phongdorakli Laibaktiba thawdo asiga mari leinana police ki huwangang loyamana phongdorakhibada thawdo odu leikidraba Miyoi singadu imung amatagi Miyoi singni Miyoi taruk leikidaba adu gi manungna sahi nauriba angang mari yauri thawdo asi Panipat district ki manungsana leiba Bispari village thokibane hari Tiasil Camp Police Station gi SHO Fulkumarna phongdokhibada Chakthong Gas Cylinder ama leak oirakpadagi leibaktiba thawdo thokibani thawdok tu leikidraba Miyoi singadu West Bengal digi honglakhiba Miyoi singni thawdo odu leikidraba matai manau Panipat ki factory amada thabak tawdun leibani leikidraba Miyoi singadu di Abdul Sainifuga manga maki loinabi amasu masa marini haidi hanis pausna makatana phongdrakli aduga hoksukoina di myam paus matang sa lusinjarage masu myam puna no update ngamina sianisu channel sigi mekerigi myang ifam na makatana thamjari